अहानबदा मरोइबा पाउसिंग पिजरे कोइरेंगा एयरफील्ड असी स्टेट गवर्नमेंट अमुक हन्ना सिननबा यूनियन डिफेंस मिनिस्टर राजनाथ सिंह दा मणिपुर के चीफ मिनिस्टर नोंगथोंबम बिरेन ना थक्सिनख्रे कक्चिंग डिस्ट्रिक्ट की मनुंग चना लैबा लमजाव मयाई लेकाइदगी मियोय अमना इनकम टैक्स रिटर्न फाइल तौबदा महाग मसागी लाइफम मधु चुराचांदपुर डिस्ट्रिक्ट हाइना थोलकपदगी नुंगनांगबा पोकनख्रे ngasi pangthokpa haugadoriba Paris Olympic Games 2024 की ओपनिंग सेरेमनी असे ओलंपिक गेम्स की पुवारीदा अहानबा ओइना ही सिजिनदुना पेरिस की सेंट टुरेल दा सानरोई सिंह की पेरेड पांगथोकदौरी आई हाइबा वाहै असी थादोकलगा अखोई हाइबा वाहैना मांग थाद्रबदि थबक अमता माई पाकना पाइखतपा ngamloi हाइना इंडिजिनस पीपल फोरम मणिपुर के प्रेसिडेंट आसाम कसारना फोंदोक्रे कैबी खुमुदा रिंग रोड मची लेंगलमद्रे WBM खक्तमक थारगा लुपा लाख 35 लौथोकलमले हाइना इजम की हानगी प्रेसिडेंट नोंगथोंबम राजेंद्रना फोंदोरक्ले इम्फाल यारिपोक लंबी थिंबगी खोंजंग चंगसिलखिबा असे ngasiga थारगा नुमित 8 नि सुरबा फावबा मरी लेनबो अथॉरिटी न लंबी सेमजिलगनी हाइबगी थाजबा पिरकपा लेट्री हाइना अक्टुको की को कन्वेनर सेराम सुरजेट मैदैना फोंदोरक्ले खुरमजरे टाइम्स ऑफ मणिपुर की नुमिदांगी मणिपुरी पाउ मिटेंग ताबिरिबा सिंगबो हेनरिटा ओइनामना तरामना उक्चरे हौजिक पाउ संदोकना पिजरे कोइरेंगा एयरफील्ड असी स्टेट गवर्नमेंट अमुक हन्ना सिननबा यूनियन डिफेंस मिनिस्टर राजनाथ सिंह दा मणिपुर के चीफ मिनिस्टर नोंगथोंबम बिरेन ना तक्सिनख्रे प्राइम मिनिस्टर नरेंद्र मोदी ने चेयर लौरगा पांगथोकदबा नीति आयोग की मापल सुबा गवर्निंग काउंसिल की मीफम अमसों चीफ मिनिस्टर सिंह की कॉन्क्लेव ता सरुक यानबगीदमक हौजिक न्यू दिल्ली दा लैरिबा चीफ मिनिस्टर नोंगथोंबम बिरेन ngase यूनियन डिफेंस मिनिस्टर राजनाथ सिंह गा उनबदा वाफम असे तक्सिनखिबने चीफ मिनिस्टर नोंगथोंबम बिरेन की दिल्ली खोंगचत असिका मरी लेनना सोशल मीडिया दा थागलकपा पोस्ट अमना हाई यूनियन डिफेंस मिनिस्टर राजनाथ सिंह न्यू दिल्ली के पार्लियामेंट हाउस दा उनबा अदुदा हौजिक ओरिबा मणिपुर की फिबम की मतांगदा कुपना खनखे लोइनना हौजिक इंडियन आर्मी न लैरिबा कोइरेंगा एयरफील्ड असे स्टेट लेंगाक्ता सिननबा चीफ मिनिस्टर नोंगथोंबम बिरेन ना तक्सिनखि हाइरे मणिपुर के हौजिक ओरिबा फिबम असे यूनियन डिफेंस मिनिस्टर नसु कुपना यंगसिनबगा लोइनना स्टेट असिदा महौसागी तंगदु लैताबा फिबम अमदा पुरकनबा चोक्थबा नाइदना होटनरी हाइना पोस्ट असिना मखा तारे पनबे याबदे चाही असिगे जनवरी थादा चांदल डिस्ट्रिक्ट ता फमखिबा कैबिनेट मीफम अमना कोइरेंगा एयरफील्ड दा इंडियन आर्मी न लैरिबा लम एकर 63.2 रोम असे लैमखोंग मिलिटरी स्टेशन दा होंदोखिनबा लम एकर 150 पीबा हाइना वारेप लौबा लैख्रबने अमरोम दा चीफ मिनिस्टर नोंगथोंबम बिरेन की दिल्ली खोंगचत असिदा रोड ट्रांसपोर्ट अमसुंग हाईवेज की यूनियन मिनिस्टर नितिन गडकरी गसु उनखे उनबा अदुदा चीफ मिनिस्टर नोंगथोंबम बिरेन थमखिबा वाफम सिंगदे मणिपुर दा सेमगत सागलिबा नेशनल हाईवे की थबक थौरम सिंग असे हेन खुंबांग चाउसलहनबा स्टेट असिदा नोंजु नुंगसा की खेनबा लैतना सिजिनबा यागदबा लंबी सिंग नौना सेमगतपा ग्रेटर इम्फाल की एरिया दा कंक्रीट रोड सेम्बा स्टेट असिदा थोखिबा इसिंग इचाउना मरम ओइरगा अकाया तोय थोखिबा लंबी सिंग नौ होंगना सेमजिनबा अमदे मणिपुर दा ललोन इतिगी थबक थौरम सिंग दा अयत अपन लैतनबा ट्रांसपोर्टेशन की लम असी हेना चाउखतनबा कनेक्टिविटी की अहेनबा थौरांग पाइखतपिनबा यूनियन मिनिस्टर नितिन गडकरी दा तक्सिनखे पनवे याबदे प्राइम मिनिस्टर नरेंद्र मोदी ना चेयर लौरगा लाखलिबा तांग 19 ता पांगथोकदबा नीति आयोग की मापल सुबा गवर्निंग काउंसिल की मीफम अमसों चीफ मिनिस्टर
Senge Conclave ta saruk yanabagi damak Chief Minister Nongthumbam Biren ngarang New Delhi gi damak Imphal gi Birtakan International Airport thadukibane Niti Ayog ki mifam asida Chief Minister Nongthumbam Birena Prime Minister Narendra Modi ga hakthengna unaduna hauzik oiba Manipur gi matangda wari sanaraba yai haire Kakching District ke manung chana leiba lamjau mayai leikai degi mioi amana income tax return file tawbada masagi leifam adu Churachandpur District haina tholakpadagi miyam nungnangba poknakre Kakching District ki lamjau mayai leikai degi mioi aduna mahak masagi income tax return file tawbagi acknowledgement ta Churachandpur District haina tharakpa thengnakhibane mioi aduga tom TV ga akhanna telephone gi kuthangda wari sanaba amada mahakna hai Lamjau mayai lekai asi mamang thakta Thobal District ki manung channa leirambani adubo Anoba District khaidorakpada Kakching District ki manung channa leire mafam asi matau karamna income tax return file tawbada Churachandpur District haina iraklibano haibasi chamamnaba poe thaudo asina ahanba sunate mamangda hiang lamdagi mioi amadasu chap manaba case ase thengnaba leikrabane hauzik lariba lamdam asigi fibam asida oirakliba issue ase yamna sensitive oiba maramda mari leinaba singna hiram asigi matangda akhanaba meeting changbaga loinana matam leiringaida semdok hobagi tangai fadaba lei haina mahakna makha tana phungdorakhe ngasigi akhoi income tax return file tawbada akhoi Kakching District oigadaba mafam sida akhoi Churachandpur District ana isalakpagi thodok se kamain thokibno matiam dang haibiyo se kano tawbane bako income tax file se pele dahi bidding adum tawibla madam wanda tawrega adaki se na hane akhoi pomno masakta na padesha tawwe ba aina se ai ge se man gomle ada tawhan bane ada ngaram ge mana kan ko res nang du loire aina mana wanda mari se receipt aida re ne ba Anak pasal ai ga ini dia koi dia sen tawre anak kata aina step taw ge ye ga tamane khang dong nai min ire ko address ai gi lam se ire aduga ana di ai gi se thawan de ko kai du thawan le ni thawan dong i bani adu khong ma se Churachandpur thawan gi daga Churachandpur ne ira ada ide nak pai da ka mai to ino la adu har be address di no to bani akoi na pan card se ba ma to pan card ko i be address ko adu dum oi ga to bani ko ada address tag ki lekai ki tuloi sumaga district makam duda pada Churachandpur hair pai dare ada masih ki anta ada na hatta mungkin mamang na suno mo duda kuda ni na zo ko jalo mo dum de kis maina Churachandpur lekai no kan dai ka du daw re Churachandpur ol ide na kai bam su teng lagi ko ada mungkin kamai to in kan de ni masai ado masi akhoi ki mamang da su akhoi ki airport Imphal gi Birtakan International Airport sida akhoi ki address si Churachandpur na isalakibagi adugumba thodok sing thoki bisu laigre aduga hojik takpi gi be matungina hiang lamdagi su income tax return file tawu matamda sumaina Churachandpur na isalakpagi thodok si thoe na takpi rabani na masi haiba thodok si ahan boina thokpana tabani na hojik lairiba Manipur situation sida hai tare hojik thengnari ba lan sida lan manung sida sigumba akhoi gi negligence ma lak pasi akhoi official sing gi maikai dagi soibana ne na khandora natraga kana gumba mioi kharagi thawin chinna chatharakpa thawong ne na khanbiba matang sida kari mo thambini masi official de soi ko ga doini official de soi bai da masi ke isu da ma masi Manipur ke side ki buko Manipur official ke soi de oi oi ai ta re ya se ke pen card iri ba income tax ke file the iri ba di Delhi da ma ke head office to bunga da ni buko ada se ko ke natra ko ki Imphal da correction to go oi rum ne ai tha de te da pan card se to ri ti maternity university then national gi official to go isu na ada national gi isu da kamana national council mo na kamana se to ri no se ma se ta se ngai ada mo ko office da income tax office pan card office da mo gi yau ba mi su na intentionally to ri bra ari ni ka na oi sa no kamai to na ma se ban final to ko dar ka oi ai na khale aduga ko ki natra de ko ki Manipur dia ma ko final to na ko ki ai nungai ta ba jat khang hong de mi na maming e o ba sai to bi nungai to ba ma de dum pau itra adu ai de na pe ma ka ta ba ni na ma nungai to dum pau ka ga gi thadu ba le ya ma se matan zar ki ko tempo ko na pe ai de ka
Ngasidagi pangthokpa haugadoriba Paris Olympic Games 2024 gi opening ceremony ase Olympic Games ki puwarida ahanba oina hi sizinaduna Paris ki Saint Turel da sanaroi singi parade pangthokadori India gi pungphamda numidang gi pung 13 dagi pangthokpa haugadoriba Paris Olympic Games 2024 gi opening ceremony ase Paris ki pukning phuna fajaraba river sign gi mathakta pangthokane mamangda pangthokiba Olympic Games ki opening ceremony sing ase stadium manukda pangthoklaga lakhibane adubu handaki Paris Olympic Games asidade madugi onna tainabada sanaroi singi parade ase open air da oina pangthoknaba sem saba pumnamak loikhre sanaroi singi parade ase river sign ge Austerlitz Bridge tagi hauraga malimgi mitik fam oiriba Eiffel Tower gi hek mamangda leiba Trocadero da panthungfam oigane sanaroi singna apunba boat chamarom sizinaduna pangthokadaba parade ase chawrangna kilometer 3 rom oigane parade asina malemgi maming leiraba Parisian landmark sing haibade Notre Dame Cathedral Pont des Arts amade Pont Neuf fauraga chatkane parade asina lakadaba paringda leiba thong amade river sangi nak yeta artist kayana jagoi isai amade makhal makha kayage performance utuna opening ceremony asige top masangama utkadaure loinana malemgi oina maming leirabi saisakpe Lady Gaga amasung Celine Dion gi performance na opening ceremony gi thoramase sanagi mathakta tampha thinba haibaduma oigadaure laibak chani sukna taruktagi lakpa sanaroi lising taraga chamanga romna saruk yaraga pangthokadoriba Paris Olympic Games ki parade ase mioi lak ahum romna river sand gi nak yeta miteng tagani haina panare Olympic Games ki chanabi matung inna sanaroi singi parade ase Grace na luchingdaga hongdokane parade asida Olympic medal anirak lawbangam khrabe PV Sindhu amasung table tennis sanaroi Sarat Kamal na India gi contingent luchinggadore Paris Olympic Games asida India gi sanaroi chama 13 na tongan ba masana 13 da saruk yagadore wasidak Manipur dagi haukibe Tokyo Olympic Games ki silver medalist weightlifter Saikom Mirabai Januna India gi damak medal ama khudol tambak ngambani haina thajaba thamle ai haiba wahai ase thadolaga aikhoi haiba wahai namang thadrabade thabak amata mai pakna pangthokpa ngamloi haina Indigenous People Forum Manipur gi President Asang Kasarna phungdokre How Entertainment gi banner makhada puthokpa aikhoi ithum haina mingthonba isayama phonggi thauramda wafam ase mahakna phungdokibane Manipur Press Club ki Lokta Kholda pangthokpa thormaduda Indigenous People Forum Manipur gi President Asang Kasar Ecological Rehabilitators Association IRA gi President Michael Saiza amade Film Forum Manipur gi Chairman L Surjakantana thoronggi maru oiba mithung lensing oina saruk yakhe thauram maduga mari leinana Asang Kasana hai Manipur da chahi ama hena irang thoktana laiba ase yelongmi sing punsin bangam labade waroisin purakpada araiba oigadabane adubu yelongmi sing punsin bangam dana laire majority oiriba maiteina aikhoi amatta oina punsin si haina laurabaso maitei masal fauba punsin bangamde masimak maitei pangal amade naga singda su thoke mapan thongda amatta oiba malabasu manungda yanadaba mayam amalei chahi lising ani henbagi puwari leiraklaba yelongmi sing amatta oina punsin bangamdana lairiba ase paidagi hena laibak thibane maiteina maitei khaki oiba policy puthoklaga tauba thabak maipak loi chingmi su chingmi khaktaki oiba policy puthoklaga thabak tauba maipak loi masi pumnamak ase wakhal taminaraga apunba gi policy ama puthoknaba honase madutata leibak ase chaukhatpa ngamgadabane amaromda haujik tholiba irang asigi warishin ama puraknaba honabadaso irang asida yaudaba yelongmi oiriba naga amade maitei pangal singda initiative low haibagi wafam asigi lenga asina thamhaninge maduna tadana center na hairapa khudingmak induna leirabade Manipur gi irang ase loishinba yagadaba mande Manipur gi yelongmi singi abunba platform ama thamnaga amato oina chatminarba matamdada center na so Manipur bu respect tawgadabani haina mahakna makhata khi Tribe asigi inclusive oiba common platform ama policy ama state government ama du puthoraga praja CSO yam su puthoraga
platform ama thamlaga madugi umbrella da akhoi junction ba chapina ba kanda Manipur da in thaba tap thaba matam chutna laigani development chu thugani natraga masi akhoi maite ki sales oni maite thet maming Manipuri maite naga pangal haiba adom chatna lairadi puno da lobani santi ka damai da suloi lairoi punsan da sungamoi aduna inclusive oiba mayam ki platform ama akhoi sengat pada akhoi mayam da thodang laurasi mayam da akhoi mobilize tausi haurasi haibase aina poi lahum se luna thamni masi state government su maite ki CSO sinasu chimi ki CSO sinasu leader ne haina leiriba mayam su masi kyan ta daraba phata bi daraba akhoi mai papa ngam khiroi Aikhoi ithum hairiba isai asige saisakpa thodaiso kaisingna hai ngasi phongliba isai ase lamdam asida khundaminariba furupsinggi marakta leinaramba mari adu amuk hanna sagatnabada yumpham oiba isaini haina phongdokhe Nisi ay na restore siya siya itum ako'y tangkol tayo ito na ay ko'y ay na ay Manipur tayo ay ko na ay sakchare siya siya ay nagkamay siya may kanda ay siya dum ako'y Manipur station ako'y livelihood dum as a whole kam khalaga ay siya 2019 ija kibane ay wakanda ako'y hanay wari ta kibda ipay push ni di ako'y siya nusi chana na himnarame jam pija pithan minarame khap to minarame chakoy sauchu festival pulamme yam wari dum ta kibane ta bada adu hujigan khalaga sigumbagi shanti leiba peace prosperity siya hujigan di ako'y Manipur yam tang uba adu ay khalaga di ay say sakpa mo ina ay artist mo ina ay Manipur parsam yambo as a whole kan mangam dersu ay Manipur bai nusidana ay kamay na shanti leigini kamay na ako'y nusi chana na hingani imay pusing na Manipur mising na nusi chana himiram do adugi generation da muka adugi time matam do muka laga ako'y nusi chana himinaba asi khalaga ay say ay list awjabane Kaibi khumuda ring road ke work order thokiba chahi ama helaba fauba thabak machi lenglamdre WBM khaktamak tharga lupa lakh kunthra manga lauthoklamle haina ichamgi hanagi president nongthombam Rajendra na phongdorakle yumdam khumnauda leiba mahaki yumda pangthokpa paugi mifam amada wafam ase phongdokladuna mahakna hai Kaibi khumuda ring road ke work order ase mamang chahi gi April 16 ta thokibane work order ase ge time schedule ase PWD na chahi ama pibna marak oinaga thabak ase chahi asigi April 15 faumgi manukda loisingadabane adum oinamak thabak ase loisinbagi matam dagi tha ahum hendoraklaba fauba WBM khaktamak lauraga black topping tauramdaba thengnare lambi asi semnabagi damak El Baleshwar kauba contractor amagi mengda work order thokibane Nakalamaromda pangaidagi Waiton faudna Tespur fauwa chatliba lambi asiso hanagi black topping tawkiba mafam sing adu thadoklamlaga lambigi saruk khara khaktamak pakka lauraga thanamle lambi paring asida pakka lauripa ase lambigi apakpa adu punnak konsinduna laugadabane lambi paring asigi work order aduna pi porei nganba maitei kauba contractor amagi mingda thokibane lambi paring sing asida suriba thabak sing ase mawong maril tadabana maram oiraga mari leinaba MLA amade minister na athuba matamda meeting changbiu haina so mahakna makata na phongdokhe phagi kenose asia sina pi porengan ba maitei hai poremang maitei sina pangai tu Tespur aduga Waiton tabalambi pa semai sakibis sigi magi paka khulausi ay oren akoy paka khulok si mateng hai tare mayai da kola se thanama ka mateng ka taw tasingmagi di paka full logu dabne sis magi water pi portion ta pudi full logu dabne ay si ji mateng lo sakhi base si su gi yaraga di kendra sigi honorable MLA na to yin biraga mapung phana ma ga tawmi na ba pangai gi ring road loi khre semba kola sa khre machine chingmani ko hai re sina paka lo baw mateng lo ga taw base simaga honorable MLA na yang changbiyo adu ga MLA honorable MLA ge program da sikagi Hoji pau tabak sudri, adagi litan pokpiki, hoji pau tabak suba hokdri, hai matam sida water piraga tabak suna ban tawbani. Hai ri basing se, koi khungangda leiba parja singnina, andaki lanjgi khangde nongchingi film lakku matam chatpa yadabnina, loina koi da campaign je lakkunina, ngasigi ai simaina, ai lambi sigi oina koi ai chinau singa pongbi sing kuna wi from sab sing logjarga hai ri basi ju honorable MLA ne changbirga. Kitang athu matamda. Hoji paisa ga lokthomba koila saramdaba leidai. Mayam se kitang athu honorable MLA na miyeng changbi gane hai bi thajabdune aina thamdaris.
Nakal amaromda matam sangna semjinbidana leiraba khurai lamlongdagi pangai fauduna sagolmang tariba lambi ase chathok jasin tawbada yamna khudong thiningai oibadagi lanai senpham puthokna lambi ase semjilubane adubu mioi kharana lambi ase semnaba lupa crore ama makhai lauthokre haina lana pauthorakliba ase laibak thibane matam kayagi mamangdagi miyamgi thabak tawduna laklaga asigumba yumpham yaudaba maral sibagi thabak ase tawbigano miyamgi thabak tawbada politics ki machu sangjinba amade mi amabu maral sijinduna khudong chaba launaba khotnabigano karigumba crore ama makhai chakhre habigi chap chaba khudam changdam leiragade miyam khangna puthok pirao maduna tadana evidence leitana mi amagi ikai khumnaba mangkhanba yaba mawongda maral sijinba ase tobigano lambi ase mari leinaba singna semjinbidaba dagi maikai asongge club singi mihut kayaga loinana works minister unarure lambi ase nongju tha hek loibaga athuba matamda black topping tawragani hainaso minister na thajaba pirakle haina mahakna makha tada phongdokhi ek ngasi dagi na mayam khambirangani aina some percent work pata kina hoji phawu chida adum ai isage base yauruktraba adagi handaki lan sida mayam ubirangani any asopa khuding ma atigi yoigre itawgi yor kana khuding ai layang aga mayam hena khambira ko mapanda ai ju layang ba check adum tawri ba igi society gi angam adu simaina aina ai sida yumnam khunok ga leibani na lambi se hanton jin nungai traba mayam accident mayam ma tawba khoppa sokpa mayam se ai ngonda information lakpa adagi ahal ma lai bungo lambi se nang ka tawbiu ne tawkan da ai se khudhe se yaw bai ta aduna semo buduna ai ngonda bakro ma ga makai si chak re hai simaina sandok pi gai ta ai moi phabi ai legal action lawr ka na makoi ai dandi pbi ai तबुदु मधुकी सेल अमा लाको मतमदा लीडर दुदी लोटलगा लैरे अरगा मरी मरी तरोकान आइगी कइसु खंगजेदबा प्रजा मयाम अमा सिदैसिदा ओ माना सेमै सिलपा क्रो मखाइदु लखोखरगा से तौदिनि को हाइबगी पोट सिदैसिदा आइगी बदनाम हाइता मियोइबा अमना होनर आइसि आइना सरानामदा सारगा होरक आइना इसंगी चिंगतमगी अदगी हंदकी लांच से लौरिबा थौदांग लबि थोंगी लौरिबा थौदांग मियोइबा अमगी इज्जत अमगी ने हाइबा हाइजेबनिदा अद मागे पॉलिटिक्स की खुदोंग चाबा लौनबा माना आई नुक्सिदबगी दमकता अदुमाइना तौरकांदा मी अमगी पुंसी फोंगना हाटपा चिंगेरसे मियोइगी पुंसी फोंगना हाटपा चिंगेबा सिखक आई नुवाइतदना लौगरे हाइबा लैरगना चेचांग पुथोकपिरो को लोगी मटेंग आई लौबिरो इगल लेखाइसिदगी तांथोकेसु यारे एवरीथिंग लोइना तौबि याय अदुदि नत्तबदा आइना मियामगी मटेंग ख पांगजबसिदा कलकप मियोइ खरना सिमाइना तौबसी मसिमा खतंग तौबिगनु हाइदना तौबिगेरगना चेचांग पुथोकपिरगा मियाम मांगदा ओ माना सिमा तौरमियाना पप पुथोकपंगमबदो अदुगी थाक्तुदा को तौबियु हाइदना आई सिमाइना थमजनिंगबा Kongbadagi ngarian chingkhong fawbugi lambi sembinaba Old Kongba Road United Clubs Organization Agruko na changsalakhiba lambi tingbagi khongjang asiga tharaga numit 8 ni suraba fawba mari leinaba authority na lambi ase semlagani haibagi thajaba pirakpa leitri haina Agruko gi ko convener Seram Surjit Maiteina phungdorakle ngasi tom tibina akhanana unaruba amada wafamase phungdokladuna mahakna makha tana hai Agruko amasong mayna paibi lob singna changsilakliba khongjang asina numit mangani surakpada lengaki mari leinaba officer kaya yauna OLA club da miyamgi oiba mifam ama pangthoktuna lambi ase semlagani haibagi thajaba bibinaba taksin khibane ngarang fawbugi matam thaduna lambi ase semlagani haibagi thajaba bibiu haina mari leinaba singda taksin khrabaso haujik fawba positive oiba response amata lakpa leitre numit 8 ni ase lambi paring asida sel tanjariba singi pukchak tatlaba ase fawba mari leinaba singna nachungdana leiriba ase Manipur lengaki khwaidagi chawna asoiba amane miyamgi kholaw ase mari leinaba singna tasin usinadana leirabanina ngasidagi khongjang ase hena kansinba mawongda changsilagane lambi paring asegi manak langna leiriba ya school Thongju Kedrigao amade Kairao Assembly Constituency gi MLA sing daso Agruko na miyam ga loina pressure piba hauragani amade lambi asi athuba matamda semna ba khonabada makoisu thodang ya halagane makhata na mari leinaba singna tasin usinadana adumak leithoklabade democratic oiba khongjang asida pamnaba thodok kaya yaurakpa yai hainaso mahakna jeksin wa thamnakle panba yabade khongjang asi hena kansinduna gari macha fawba lambi asida chatpa yadana pamawongda kongba thongda uwa amade isingi pipe na chingba kaya paisinduna lambi thachinduna thamkhre lambi paring asigi mafam kaya da mai thaba amade lambi thatpana chingbagi khongjang changsile
lambi asida makhal amatagi gari chenbagi mami tadana lairi amade lambi paring asida leiba dukan amade kaithal sing thong londuna lairi अखोइना मसिफावा अखोइना चंगली बसे तारक तगदी ngasi nungtin pung ama buje akhoi taga dore pung ama hek tar khombe tukda khoina tongan ba अखोगी खोंजंग अमा चंगना बा सेम साबर लोगरे मसिदसु तारक तब तारगदी कोई थंगनबा मिकुप तगदी अखोई अकुर कोम सुंग मेरा पाइबीगा पुन्ना खुसम नरगा अखोगी माइके सोमद लेबिरिबा अखोगी केंद्र मरी हैब तारे कैराव थोंजु केतिगाव यास्कुन केंद्र मरी सिगी ऑनरेबल एमएलए सिंगदा नखोई नखोई दायित्व करीनो हाइदना खंगमिन्नबगी तंजा अमा लौरगा अखोई मखोई वादुगी मतुंगिना अकन मखोंग गया चंगनबजो सेम सारे मसी गुंबा अखोइना ngasi गणतंत्रिक ओइना चंगलिबो खोंजंग असि हिंसा ओइना अखोई थोलक्तिङैदा हिंसागी थबक थोरंग क्या थोलक्तिङैदा गवर्नमेंट अमसुंग मरी लेनो डिपार्टमेंट ना यामना अथुगु मतमदा लंबी असि सेमलगनि हाइबगी थाजबा पिबियो हाइदना कुको अमसुंग मेरा पाइबी लुपचिङि माइकेदिगी अपील तौजरी Agriculture Minister T.H. Biswajit के मायोक्ता थांगलखिबा क्रिमिनल केस मा माइके अनि की मरक्ता यानबा पुरकपदगी ngase High Court of Manipur की Justice Golmai Kaifit Siluge single bench amana squash तौखरे थोंजो Assembly constituency की MLA सु ओइरिबा Minister थोंगाम Biswajit अमसुंग महाकी लोइनबिना IPC की section 307 313 325 354 378 498A 511 amade 34 की मखादा पुंची सुपर जेल द थंबयाबा ऑफेंस कया चथरे हाइना रेबेका सोरक हाइबम कौबी नुपी अमना स्पेशल कोर्ट वाकट अमा थांगलखिबने अदम ओइनमक मिनिस्टर थोंगाम बिस्वजित अमसुंग कंप्लेनेंट रेबेका सोरक हाइबम अनि की मरक्ता यासिनब पुरकपदगे केस असे हाई कोर्ट ऑफ मणिपुर ना क्वाश तौखिबने हाइरे पेटिशनर की काउंसिल ना हाई कोर्ट ता थांगलखिबा वाफम अमगी मतुंगिना पार्टी अनिमक ना यासिनब पुरकलबनिना क्रिमिनल प्रोसीडिंग असे मखा ताना चथरुबगी वाहन थोक लेट्रे हौजिक लैरिबा मटेरियल सिंग असे द बेस तौरगा कन्विक्शन तौबा याबगी ओइथोकपा लेट्रबनिना पेटिशन असे हंदोकपदा अयाबा पीपीयू हाइना प्रेयर तौखे केस असे के मातांगदा हाई कोर्ट ऑफ मणिपुर की ऑर्डर अदुना हाई केस असे मैट्रिमोनियल नत्रगा फैमिली डिस्प्यूट का मरी लेनबा अमदे माइके अनि की मरक्ता यासिनबा पुरकलबनिना केस असे की क्रिमिनल प्रोसीडिंग्स अमदे मरी लेनबा FIR सिंग क्वास तौदना अचुंबा वायल फंगहनबा होनबनी हाइना कोर्ट ना रूलिंग ताखे आसाम पुलिस का खुद थोकनबगी थौदोक अमदा लैखेद्रबा मारफुरुप की मियोय अहुम मदुगी मतांगदा इंडिपेंडेंट इन्वेस्टिगेशन अमा चथनबा थारखिबा राइट पेटिशन अमगा मरी लेनना गुवाहाटी हाई कोर्ट ना आसाम लेंगाक अमसुंग आसाम पुलिस की DIG दा नोटिस इशू तौखरे निंगसिंग बयाबदे था असिके तरातरे ता थोखिबा थौदोक अमदा मारलाल हौलोप अमगी मियोय सिंगने हाइबा मियोय अहुम वुवान हिल्स दा आसाम पुलिस का खुद थोकनबदा लैखिदबने अदबोइनमक लैखिदब सिंग अदुगी इमुंग मनुंगना थौदोक असे स्टेज एनकाउंटर नि हाइना लोकल पुलिस दा था असिके तरामापल दा वाकत अमा थांगलकपदगे पुलिस ना FIR अमा लॉन्च तौखिबने लैखिदब सिंगी इमुंग मनुंगना गुवाहाटी हाई कोर्ट दा पेटिशन अमा थांगलखे पेटिशन अदुदा आसाम की वांगमदगी सीनियर पुलिस ऑफिसर अमना लुजिंगदुना थौदोक असिके मतांगदा थिगत हंदुना कासा डिस्ट्रिक्ट की SP यावना मरा लेबा पुलिस ऑफिसर सिंह फागत हनबियो हाइना कोर्ट हनगलखिबने मासिगी मथक्ता लैखिदब सिंगी इमुंग मनुंगदा लुपा क्रोर अबमम आसाम लेंगाकना पिहन नबा याथंग पिबियो थौदो असिगी मतांगता आसाम पुलिस ना मासागी मरा कुपसे नबा होनरबसो ngasi फावबा ऑथोरिटी ना एक्शन अमा फावबा लौखतना लैरि हाइना सो पेटिशन असिना पल्ले नेशनल हाइड्रोलॉजी प्रोजेक्ट की मखादा साखिबा वाटर रिसोर्स डिपार्टमेंट की ट्रेनी अमसुंग ऑफिसर सिंगे हॉस्टल ngase वाटर रिसोर्स मिनिस्टर अवंगबोक युमाइना हौनोबी मतुंग इन्ना संगाखरे संगामुगी थौरमदुदा डिपार्टमेंट असिगी कमिश्नर निंगथौजम जियोफ्रे चीफ इंजीनियर क्रेमई अलिमई अमदे अदय ऑफिसर सिंगना सरुक याखे हॉस्टल असे मिनिस्ट्री ऑफ जल शक्ति की मखादा नेशनल हाइड्रोलॉजी प्रोजेक्ट ना चादा चामा फंडिंग पुथोक्तुना साबने थौरम मदुगा मरी लेनना मिनिस्टर अवांगबोक युमाइना हाई
Ministry of Jal Shakti ki senthang makhada Water Resource Department ki engineer singna akan bamongda honaduna hostel ase mapung fana saba ngamba asigi damak thagatle hostel ase sangaba asina officer lamade training kayada chawna khudong chaba piba ngamlagani haina so mahakna makata na phungdokhe Kunmanga Subak Kargil Vijay Divas ka mari lainana Integrated Communication and Outreach Program amade Kargil War ga mari lainaba photo exhibition ama pangthokre Ministry of Information and Broadcasting ki makhada Central Bureau of Communication Regional Office Imphal na sentuna Wangkhay Yonglan Director laiba CBC ki auditorium ta pangthokhiba thormaduda Lieutenant Colonel L Manongba Manipur University ki Law Department ki HOD Dr. Yumnam Premananda amade Press Information Bureau ki Director Dr. Ingam Pamaina Thoram ki maru oiba mithung lensing oina saruk yakhe Thoram aduga mari lainana Lieutenant Colonel L Manongbana hai hawgalakliba naha sing maru oina mahirui singna Kargil War dagi tamhoba yaba kaya amalai masigi manungda matam pumbada jeksinba amade hiram khudingmak thengna ngamnaba sem saduna leigadabani haiba wafam yaure adungai Kargil War da India gi lanmi chamanga kuntare thawaina pantha pikhe masida Indian Army na maraibak ningba amade maraibak ki damak thawai kathokpada akiba leitabagi thawna ase so tamjaningai ne masi pumnamak ase khangna hawrakliba mahirui singna pukningda maraibak nungsiba ase adumak leigadabani haina mahakna phongdokhe housing Kargil Vijay Divas ase akoi na sele ngasi celebrate toribas maina pamai sauki akoi maya with CBC office na celebrate toribas maina yam pitna toribas maina housing office akoi ki honorable prime minister he is celebrating and paying his homage to the 527 ex martyrs of the country at Kargil itself Kargil War Memorial in the photo ma yawi asita aduda ma audio chalaga ma ki sranjali katli adumaina ma Kargil ki lalpam apam chalaga tawani adumaina koi jo sida pullaga sranjali katli thorom si pakopuri thoromni we are storytellers so the stories that we will be making today it will be told in the different forums I'm sure otherwise satra taiso mi taiso India ki mafam taiso Manipur ki smile Picture of Mama Sita Satra Singh Pulaga, Canova, Karway, Kargil, Matia Singh, the Muttar function out that we have a city wali to be designing. Thawbal Athogumda Labour District Library Cum Center amade Thawbal Transgender Collective Adina Sinduna, Manipur ki ahanba Transgender Advocate Sorokaibam GTS Okpagi Thoramama, District Library Cum Center da Pangthokre. Tharmaduna Khangabok ACG MLA O Suraj Kumar, Advocate M Korauhan Baluang, Smart Security Society Services ki Secretary, Laimuzam Pratap Amade, All Manipur Nubi Manbi Association ki Secretary, Transgender Activist Santa Khuraina, Maru Oiba Mithung Lensing Oina Saruk Yakhe, Tharmaduna Santa Khuraina Equal Rights and Equal Opportunities of Transgender Haiba Hiramasida Wangangke, Loinana MLA O Suraj Kumar na Tha asigi kuntra mathoi ki haugadoriba Manipur Legislative Assembly ki mefamda Transgender ki wafam kaya pukhatkani haibage thajabasu pikhe. Paugi marakthana tempa break ka batang nauzare. MU की मखा द बैचलर ऑफ फाइन आर्ट्स BFA कोर्स हांगलिबा IRE वांगजिंगदा मरी सुब बैच की तमननबा एडमिशन फॉर्म थाबा हौजरी हारिबा कोर्स असि एनी स्ट्रीम दा यामद्रबदा क्लास 12 लोइदुना सकंगलबा इंस्टीट्यूट अमदगी पास तौरप ओइगदबनी कनागुमा मसागी अपामा लेजबा ग्रेजुएट नत्रगा मास्टर ना फावबदा तंबदा कानरबा कोर्स असि ओजा ओइबदा चंगबा B.Ed असि यावदना फाइन आर्ट्स के ओजा ओइबा यारबा सही मरीगी कोर्स नि पांबीबा कनागुमा सिंगना ngasi मलापिदुना मिंग चंबीबा यारगनी अकुपा मरोल की दमक ऑफिस अवार्ड कॉलेज ता लापिरगा थंगबीबा यागनी मफमना इंस्टीट्यूट ऑफ रूरल एजुकेशन IRE वांगजिंग डिपार्टमेंट ऑफ फाइन आर्ट्स वांगजिंग थौबाल डिस्ट्रिक्ट मणिपुर
Imphal West District ki Ningthemcha Karongda laiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem lairabasing matamga chunaba mawngda sel yamna changdana layengli. Social Welfare Department ki license makhada chalairiba treatment center asina piriba tongan-tonganba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, cash management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asinasing bane. Malaysia gi Malacca da laiba Asia Metropolitan University dagi addiction laina gi matangda master's degree paibada natana ICCE Colombo plan dagi international certified oiraba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausa gi punsida halakpa ngamkrei treatment center asida laidiba staff pumnamag national amasung international gi thakta training fanglaba ngaktani hafta khuding gi medical officer na treatment lawriba khudingmag routine check-up tawduna yamna checksina layeng chathai amaromda treatment center asida laidiba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri kanagumba drug natraga alcohol gi problem laiba yarobadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimag tanabiu. Break matungda miyam taram nokchare makhada papaw sing pizare Kakching District Police Commando na kunthahom dei suba Assam Rifles amasung Hianglam Police Station gi apun bati mamana Hianglam Police Station gi manung chana laiba kharung pata thiba humagi thabak chathabada khuchu khulai kaya maro fagat pangam khre haire Police tagi fangba paw magi batung enna fagalaba khutlai sing adude magazine yawba carbine nongmai ama bolt action 303 rifle ama 2-inch smoke shell ama SLR nongmai gi magazine ama Insas light machine gun gi magazine ama 36 high explosive grenade manga 303 rifle gi kapayari bak maru tara AK rifle gi kapayari bak maru mare kapayari ba 9mm nongmai maru taro kapayari ba SLR rifle gi maru manga detonator manga blank cartridge mare helmet ane bulletproof vest ama military belt ama Insas rifle ki maru taret SIM card ma de battery yaudaba Nokia ki mobile handset ma Intex mobile handset ma Insas rifle ki tokninga ne AK rifle ki tokninga ne 303 rifle ki tokninga home SLR rifle ki tokning mare .22 tokninga ne double blast smoke shell mare smoke grenade manga green signal grenade ama anti-riot rubber bullet 38mm cartridge ane soft nose tear smoke shell taret amade tear gas stun shell mangani haire kochukhulai kaya fagat pa asiga mari leinana Hianglam Police Station na case ama lokhat paga loinana hirama sigi matangda makhata na thijinba hokre haina so pawasana makhatari Coordinating Committee on Disturbance-Free Educational Zone Demand Sinduna Changsilakiba Disturbance-Free Education Zone Demand Day 2024 gi sarukama oinanga se OINAM Government Higher Secondary School da khongjang changsinkhre haukiba tang manga dagi hauduna chatharakiba khongjang asigi manung channa OINAM Government Higher Secondary School gi oza amade mahiroi singi sit-in abul aduda Education Zone Free oihanbiyo Mahiloi singda ayat apan pibigano amade mahiroi sing ning tamna mahitamba fanghanbiyo haibna chingba kholau kaya lauke manaba khongjang sing Imphal East District ki manung chana laiba Khurai Lamlong Bazar da so Lamlong Higher Secondary School gi mahiroi sing na changsen khe khongjang aduda su saruk yakhiba mahiroi sing na tongan ba kholau kaya lauke Imphal East District ki manung chana pong lambi da laiba SL Arena of Learning amasong Khurai Tinsit Road da laiba Friendship Educational Academy da so manaba khongjang sing changsin khe
Ketrigao Assembly Constituency ki hanagi MLA na hakpam Indrajit da lona thingkraba lal hogloba bana drug ki case ka mari leina numit mangani gi manungda changjarak kadabani natrabade thengnaba mafam da nongmoina kapkani haina thamlakliba wafam adubu yaningdaba phungdoktuna ngase ACS ge tungan ba mafam tara hundoi da wakat mi fam chathakre wakat mi fam madu thambal khong sabal laikai top nauroi bam laikai kongpal khaidem laikai top mayai laikai kaikhu kabui khol Naharup Anggong Thong, Naharup Makapat, Naharup Thong Kong, Ketrigao, Kongwa Laishram Laikai, Kongwa Nongthumbam Laikai, Yangwi Amade, Wangkai Thambal Kongi Lairiba Club, Organization Amade Maira Luki Mui Sing Na Sarukya K. Wakan me from Maduda stood at side ki order Handopio, ex MLA and Indrajit War on Drugs. Haudokiba Mioini, Amade, Luraba Tanfa Masida, Ikoi Masel Yingtina Batoxi, Haina Taba, Play Card Kaya Season K. Kongjanga do the Sarukyakiba, Mui Sing Na Fundok Nakibada, Ketrigao Esigi Hanaki MLA, Nahakam Ase, Mamang da Draki case Amata da Generacta Babisakne, Indrajit ki meeting Makada, ACS da War on Drugs ki campaign Haudokuna, Mayai Kaba Nisa Chaba, Amade Yon Baki Mayokta, Akan Bakung Jangsin K. Mayai Kaba Nisa da Laichura Bamui Kaya Mahusagi Punsida, Hanzilak Naba, Atang Western from Putokuna, Rehabilitation Center da Tambalai Kre. Maramaduna Indrajit ki Matakta Tamlakli Bawafamase, Amuktan Kantaraga Handokpio. Aikoi masal muk nabagi mahuta amatoi na punsilaga, yek naba sing marufang na mutat na ba panamina si haiba wafam sing fundok na rakhi. KCP MC Progressive P isa sing na piriba chaira asi munna khantha biri hairaga amutang di khantha mine haga mangon piriba chaira asi handopiu maramaduna aikoi hoji lairiba Manipur gi phibam asida akoi masen gi marakta nungai nadaba khunaba amana bu yangsinna dana taulbaji gi mahutta akoi amata oina Manipur gi yengna basing si amutang akoina khanto mine haga marupung na mutham mine base haibase wafam je ai isa sing gi mafam da haijeri akoi Ketrigao gi ex MLA nahakpam Indrajit mahakse war on drugs da ihan hana haudo amba miwai mani aduna mahak drugs ka kari ko mahiram amadada mari lainande maram aduna KCP MC gi progressive ki isil inaw singna mon na khantha biraga mangon de sibiri ba maral si handuk piyo magna sahi manga kendra sida MLA oina palakpa matamda nisa se maru phangna muthatami Ketrigao khotna natana atopa jaga da su muthatpani mana ayambana anti drug laikai gi adagi club ki mara paibi gi sema ga mana hariba si Ketrigao mafam si magdata meeting kya rak tawraga Ketrigao da paktak na nisa si muthataga lakpani pa mani aduna nisa gi damakta di mateng pangi adui mathakta asaba singsu rehab center da thamba matamda magi family na paisa piba ngamda phawma na piraga phankiba kaya yauri aduda ngasi mai mathakta KCP MC na sibiriba maranse aikoi Ketrigao gi parja am oina kitang nungaite Hiyangthang Gram Panchayat ki manung channa PMA Gramin ki makhada chaurak na yum chatruk ni funi thoirom sagadabagi manungda yum chama marifutara romda anisuba installment ge senpham phawba pikhiba yaure adamoinamak administrative committee na miyamda lana uhanba yaba wafum kaya phungdorakliba se laibak thibani haina GPS ge hanagi pradhan golmai roi kaboina phungdorakle Manipur Press Club ki Kaubru Conference Hall da ngasi pangthokpa Paugi mifam amada wafam ase phungdokladuna mahakna hai kumjali singani kunma kuni da mahakna pradhan oiringai matamda PMAY Gramin gi makhada GP asigi oina chaurakna yom chatruk ni funi thoidom ministry na approve tawke masigi manungda kumjali singani kolumdoi ge January 13 fawbada yom 13 saba haunaba ahanba tangka ki oina lupa lising ni funipan kapke Madugi matungda chahi adugi March da numit mari ni rom changda beneficiary chatruk kungani thoirom gi yum sanaba ahan batangka ki senfam kapke masigi manungda adi suba tangka ki beneficiary kharaso yaukhe maduda beneficiary chama yangkhai taruki oina ahan batangka ki senfam sing changkhe aduga adaina reject chatke Puna beneficiary chama marifutara romge senfam kap khaba matung atai beneficiary singge senfam sing thadok tringaida makhoi gi oiba matam loikibaga loinada administrative committee ama na pukhe
Committee asigi chairman na mamang ki puramba sel thadok lamde haiba wafam phongdok paga loinana approve tawbiramde haiba wafam sing miyamda phongdorakpa asimak yamna laibak thibane miyamgi oiba thabak sing thamoi sengna tawramnaba kayabo lana uhanaba honabase tawigano amaromda GPS gi oina lairiba panchayat secretary na beneficiary singi yumda changnaga aranba wafam sandokliba ado tawigano Makatana sandorak labade logi oiba mateng longani haina mahakna makatana phongdokhi Hauzik aikoigi matamda saduna loikiba yum mari manga do hongjilaga laikiba arenba wathoriba senpham dusu athubote pithopiro aduga hauzik arjagini haina hauzik sangada ba paisa khara sangdaduna lai haibase masi mayamnadi पंचायत असिगी मतान के हजो तके अखोई पंचायत सेक्रेटरी से एडमिनिस्ट्रेटिव कमिटी की स्पोक्स पर्सन ला ऑफिशियल अमा रायबसे आई हंगनिंगे मरमदी माना पंचायत सेक्रेटरी ना बेनिफिशियरी की युम द सल्लगा नोई की पैसा से हौजी अथिंग बम लैबदगी संगदबनी हायबसे प्रजा मयाम द सुमाइना अरानबा प्रजा अमा अखोई की ग्राम पंचायत मनुंग द कन्न सथारेबा असि याम लैबक थीबनी अखोइना पैसा कापदा अथिंग बंगसी फाउ लैते अखोइना पाइरिगे मतमदसु मी सामरीगा कुन निफुगा निथोइ से मनुंगदा केनोगा सत्रुगा निफुनि थोइ मनुंगदा सत्रुगा कुनगा निथोइ फाउ अखोइ कापमि बनि इसामकना अदुना हाइरिबा पंचायत सेक्रेटरी न ऑफिशियल अमा ओइरगा सुमाइना मयामदा लाना लमजिंगलिबसे ब्लॉक्स की साइड की खरा खजितंग यंगसिंगहनिंगी Pambaina luchingba UNLF ki YTB local da laiba base camp ta case amataga mari lainana mi kaukiba laite amade lamdam asida marup tawbuda party na athingba pikiba su laite haina party asigi media coordinator charairongba thokchomna khutjek piduna thadorakpa charolamana khangalakle charolasina hai kanagumba miyoi kharana party asigi ming sizinaduna case amat kamari lainabagi haina YTB local da kauraklabade chatpigano Nakalamaromda Manipur gi mayon lam amade khungangi laikai da sel tungsinaba marup tawbuda party asina athingba thamkiba laite maram aduna kanagumana party asige ming sizinaduna YTB local da case asiga mari lainana kaurakpa natraga marup tawbuda athingba thamlakpa lairabade khudakta party da pau pibiyo mathau taba khudingmak party na lokhatkani haina charola sina makha tari Ketrigao ACG MLA Sahik Nurul Hassan Mikhal Mamangda Lautoki Bawafam Amata Tabakto on Tok Pangamdre Amade ACSC Jak Tung Purak Pangamdre Haina Haukiba Assembly Mikhalda ACSC Maktagi Mire Boykiba Wahing Bam Rosette Atopa Ming Bullet Namaral Sirakle Manipur Press Club ka pangthokpa pawgi mifam amada wafam ase phongdok laduna mahakna hai ACSC da cheng phangdabagi wathok mamang thaktagi adumak leirakhiba ado khara makai phagadra haina miyamna khanarabaso chahi asida su chap manana chengi wathok thokle miyam wabana kham thenglingai jairak asida card verification tawi tawde haibana chingba tongan ba wafam kaya lakpa ase mari lainaba segna kari maram gino haiba chap chana phongdokpiyo amade athubada card verification tawbiyo waringai tanja asida cheng hawaida politics tawbigano miyamgi chakthung ngamna ba pura o haina mihot oina thagat khraga mijamgi thakta kumtharaklaga official sing phone tawbada pai de haina complaint tawba ase laibak thibane miyamna pura o haidba chengi chakthung ase atopa AC amagi chakthung nate amaromda MLA na oina leirakpa chahi ani makai farba asi phawba election mamangda ACSC ke damak tawgani haina election agenda da phongdokhiba wafam sing khudam oina green revolution ki khongjang free wifi phanghanba amade CCTV camera thamgani haibana chingba agenda sing hojik phawba amata thabak oina paikhatpa udre asigumba agenda kaya asisu athubada thabak oina paikhatnaba khonabiyo doinana hanjin cheng yenwada pending da haliba ase chief minister mari lainaba minister amade official singna amuk hanna lehandana ba khonabiyo haina phongdokki प्रजासे हंगफम खंद्रेब कोइदा मुक लाकनी कनागुम मनाक्ता मुक चटकनी सुमाइना मरम ओइरगा यावरक्तबसे अदुगी मतिक जामे हाइतारे अदुना यावरक्त्रिब सेंगदो तसेंगना सरकार की साइट की मदुगी सेंगदो हयेंग कार्ड वेरीफाई तौरकांददी अदुगी उनौना सेंग पिबा हाबसे मुक याबैदबो पोने
थागी दुदी येनखरे दुम हाइराने अदुना अखोइना हाइजनिंग बदी कार्ड वेरिफिकेशन तो अथुबद लोशन बिरगा लाइरबा प्रजाना नमी अखोइ केंद्रदी रामदबद 70-80% दी नोमगी चरा तानबा नोमगी सुनोमबा अक्तने अदुना मखोइगी सेंगसिसु फंगन बिउ हाइबदुनी होजिक होजिक अखोइगी सेंग हवाईगी मरमसिदा नत्रगा अखोइ खिट्रिगाव केंद्रगी एनी थबक इंगांगी मरमदा अखोइगी होजिक लेरिबा एमएलए शेख नूर हसन महाकी परफॉर्मेंस से तसेंग हाय मतमदा अखोइ अपेनबो ओइद्रे हाइतारे अखोइ प्रजा मयाम की साखथुंग लौरुसो हाइदना प्रजा मयाम ना थाजरगा थागतकिबने आई फंगी फंगदे हाइदना निंगाई तौरगा अखोइ प्रजादा तंबिरकनु मदुगी साखथुंग दो सबचाना पुबिरो हाइबदुना अखोइ नंगस पोइरै लेमरोल मैरा पाइबी अपुनबा मणिपुर की मिटेंग मखाता नुपी खुनाई चौखट लमसिंग लोप मोरेने सिंधुना अकामपात के आइडल गर्ल्स कॉलेज ता हांगबा रिलीफ कैंप ता लेरिबा मोरे अमसोंग चुराचांदपुर की इनमेट सिंगा पुन्ना मीफम अमा पांगथोखरे मीफम मदुदा नुपी खुनाई चौखट लमसिंग लोप मोरे की जनरल सेक्रेटरी लैसांग थेम तामेंग लेमना हाई नाकल नाम खक्तगी येंगबा असम राइफल्स मणिपुरदगी लौथोक्ट्रबदे मणिपुरदा हौजिक थोखलिबा इरांग असे लोइसिनबा ngамloi ममांग चैगी मे अहुमदगी कुकी नार्को टेररिस्ट सिंगना मोरे अमसुंग चुराचांदपुर यावना अतै मफम कयादा लैबा मैतै सिंगी यममै तुमना थादोखिबदगे मणिपुर के तोगान तोगान बा मफम ता हांगबा रिलीफ कैंप सिंगदा मियोय कया लाजेनदुना लैरक्लिबा से था तरा मरी हेलक्ले था तरा मरी लाजेनरगा लैरिबा सिंग असे मसा मसागी मयुमदा हलहनबिनबा लेंगांगना अथुबा मतमदा थौरांग पाइखतबियो अमदि लेंगांगना रिलीफ कैंप ता लैबा सिंग असिगी इंटरिम रिलीफ फंड ओइना इमुंग अमदा लुपा लिसिंग कुनमंगा मरी रखथोकना लुपा लाख अमा पीगनी हाइना लेंगांगना लाउथोखिबा अदुसो अथुबा मतमदा फंगहनबियो हाइना महांगना लेंगांगकी पुक्निंग चिंगसिनखे ngasi manipur sida thokliba irang asida manipur sida irang laksin laiba asam laifanna nakalam da leptuna misang mikhai naiba thawong kaya dagi ngasi aikoi mafam asi yorokhibani leiriba ngasi ge asam laifalasina misang mikhai naidana khanariba anibu nakanda lepaga khamdoknaramba taragadi aikoi ngasi lanjenaraptuna awaba kaya mayoknaribase mayoknaramdabasu yai maram aduna मणिपुर असिदा लैरिबा असम लाइफनजे मरु फकना लखोक पिग्रो थाईलैंड के बैंकॉक ता पांगथोकपा 2024 एशिया आर्किटेक्चर डिजाइन अवार्ड्स AADA ना हुइरोम डिजाइन स्टूडियो दा एशिया's बेस्ट सिविक बिल्डिंग आर्किटेक्चर डिजाइन अवार्ड पिरक्ले पावसना हाई इमर्जिंग एशिया हाइबा थीम असिगी मखादा पांगथोकिबा अवार्ड लांथोकपगी थौरमदुदा हुइरोम डिजाइन स्टूडियो ना डिजाइन तौकिबा संगाई एथनिक पार्क की दमक अवार्ड असे पिरकपने अवार्ड असिगे दमक एशिया की तुंगान बा लेबा कयादगे एंट्री लिसिंग अमगा चमंगा की मथक्ता लाखी हाइरे कुमजा लिसिंग अनि कुलुमदोगी अगस्त की अवार्ड असिगे दमक एंट्री थाजना बा हुकिबने जुरी कुन्ना साबा पैनल अमना कुपना इवालुएट तौरबा मतुंगदा अवार्ड असिगे दमक हुइरोम डिजाइन स्टूडियो खलखिबने मासिगी मथक्ता 2024 एशिया आर्किटेक्चर डिजाइन अवार्ड्स AADA दा कमर्शियल बिल्डिंग आर्किटेक्चर डिजाइन बेस्ट रेसिडेंशियल आर्किटेक्चर डिजाइन अमदे बेस्ट F&B इंटीरियर डिजाइन ना चिंबा कैटेगरी कया की तोंगान बा अवार्ड कया सो यावरे लेमजनिंगाई ओइरबा अवार्ड असे फंगलकपगा मरी लेना हुइरोम डिजाइन स्टूडियो के प्रिंसिपल डिजाइनर सुरेश हुइरोम ना हाई ममांग थक्ता लेरंबा आर्किटेक्चर की लॉन्चट अदुगा ngasi oirakliba asiga aduki mate khenaba leire ngasi oirakliba ahongba asigi matung inna architecture haibase building ama natraga township ama khak ichamchamna design tawbudu oitre khenaba kaya adugu punsinduna amato oina chusanana leiba ngamba aduna architecture gi anauba kanglon ama oirakle मोरंग खुनौद लैरिबा संगाई एथनिक पार्क असेसु इचमचंबा फिजिकल स्पेस अमा खगनते मफम असिदा मणिपुर गी नात अमदि चनबी कयागे पुनफम अमा ओइरे संगाई एथनिक पार्क ता लाकपा टूरिस्ट सिंगना मणिपुर ग मरी लेनबा अखनबा कल्चर अचा थक चनकांगलोन नात पुनसिरोल अमदे आर्ट्स एंड क्राफ्ट की मतांगदा पुनमक इराई लाइना खंगबा ngamhalibane मफम असी मणिपुर की ओइनदे इथनोग्राफिक म्यूजियम अमनी हाइनसो महानु मखा ताना फोंदोखे
Handak marak lambi ki khudong tiba thaudok sing thok pana maram oiraga punsi kaya pikhamnakhiba adu makha tana thoktanaba ima ibema khangjeng lairembida ira thongni pangthokre ningthaugi sanaya thangmatung inna udra sangleng sana konungna silaga Imphal Police Station da leiba ima khangjeng lairembi ki mafamda pangthokhiba ira thongni aduda angom ningthau amade udra sangleng sana konunggi famnaiba singna saruk yakhe Imphal West District Police ki SP yauna pangthokhiba thormaduda sana konunggi amaiba amaibi singna laithok tawduna lambi ki khudong thiba thaudok sing matungda thoktanaba ima ibema khangjeng lairemi ki mafamda thongni khe Lesingani kunma thoidagi lesingani kulumdoi faubugi manungda alim alima hafiz amate mufti na chingba tamba loiraba mahirui singbo taramna opagi thoramama maslis e musakara manipur MMM na jamait ulama santhalga kuchamnaraga sinduna pangthokre santhal idga community hall danga se pangthokhiba thormaduda irong haibong wakong khelakhong ujiwa nastau santhel hangun Ngakapat, Mayang Imphal Bengon, Yangbi, Laukok, Amade, Ujiwa Wangbal na Jingba Mafam Singdage, Puna Mahiroi Jani Humpuna Manama Tumbiduna Taram Okay. Taram na Upugi Thoramaduda Jamait Unma, Manipurgi President, Sahid Jamatul Ulma, Triple MG Advisor Mufti Siras Ahmad Kasmi, Executive Member Singh, Mahiroi Singh Amade, Legai Gimioy Kayana, Sarukyake. Lona Tinkraba Lal Hoglob Sorepana Drug Kamari Lainaba Mioy Yankay list Hadurak Pada Yauriba, Haji Samo Hariba Mioy Ase Drug Karigumba Hiram Amatada Mari Laina de Haina, Maitay Pangal Council Manipur MPCM na Fundorakle. Hiram Masiga Mari Laina nga Segwala Patida Laiba, MPCM ki Office ta Pangthokiba Paugi Mifam Amada, MPCM ki President Haji Arafat Alina Hai. Haji Samu Hariba Mioy Ase Drug Karigumba Hiram Amatada Mari Lainadaba Mioy ne Mahak MTDC Club ki President Oiduna Mayay Kaba Chinjak Yuanba Amade Jaba Mioy Kaya Waraktuna Wahausa ki Punsida Purak na Bokanabada Achogba Thogay Lauriba Misak ne Sorepana Media da Drug Kamari Lainaba Mioy Singni Haina Lauthorakiba Matam Baduda Mahak Masama Kasada Laikiba Maramna Matam Chana Wafamase Sengdok Pada Kudong Chakidabane Anjumana Tigat Padaso, Mahak Mayay Kaba Chinjak Karbar Tobugi Kudam Changdam Funkide. Hiramasigi Matangda Sorepagi Ichal Enau Singa Paminaduna, Wakal Tamina Krehaina Mahak na Fundoki. Akampat ki Ideal Girls College ta hangba relief camp talaiba inmate singda Asam ki kasada ki lakpa mangal yengkum kauba miyoy mana tingbang polam kaya mating pangkre Manipur da thokliba irang asina maram oirga relief camp talaiba singna mayok nariba awaba singa sida kasar Asam da laiba paitay singna su saruk yari haina mangal yengkum na fungdokhibaga loinana relief camp manung talaiba ahal singa su unakhi Aroibada maruoiba pau amuka hana pisare. Koirenga Airfield asi State Government ta amuk hana sinana ba Union Defense Minister Rajnath Singh da Manipur ge Chief Minister Nongthomba Biren na taksin kre. Kakching District ki Manung Chana Laiba Lamzau Mayay Laikay dagi miyoy amana income tax return file daw bada bahag masagi laifam madu Churachandpur District hay na tholak padagi nung nangba pok na kray. Ngasi dagi pangthok pa hogado riba Paris Olympic Games 2024 gi opening ceremony ase Olympic Games ki puwari da ahanba oina hi sizinaduna Paris ki Saint Turel da Sanaroi Singi Peret Pangthokadori. Ai haiba wahai asi thadoknaga ikoi haiba wahai namang thadrabade thabak amata mai pakna paikhatpa ngamloi haina Indigenous Peoples Forum Manipur ki President Asang Kasarna phungdokthai.
Kaibi Kumuda ring road machi lenglamdre WBM khaktamak tharaga lupa la kuntra manga lauthoklamne haina ijamgi hanagi president Nongthombam Rajendra na phungdorakle amade Imphal Yaripok lambi thingbagi khongjang changsilakhiba ase ngasiga tharga numit 8 ni suraba phawba mari lainaba authority na lambi semjilagani haibgi thasaba pirapa leitri haina aurukogi ko convener Seram Surjit Maitei na phungdorakle ngasigi wainadi Times of Manipur gi Manipuri pau matang asida loisenjare medeng tabir basingbo amukahna khuromjare